Hello, Chino Sing, Hanumakta, Chino Mayambu, and Yami Corona Kuram Zeri, Educating Staram Noxeri, Mayamasi, Yanova video, put a lie, a city video says an interesting video doing video call to video call, sorry. Prank call to doing a prank call say Canada to do no, have the Akoi data to doing about the IVG man, a big the line. Imana bi jum da lae kamai la ino hai duga ina imana bi ma ko mangon da pisa thau dui ni kaina saujana daga isi la ine ba khanga ba mangon da dum haira mina ba pisa lau hraga pida kanai khangde khote si imana bi se mangon da dina ta ba ko to pres mai haijali bane pisa lau hraga pida kani khangde hana saujana daga mutto dum mai la ine ba do hauji mangon da prank call dau doi ni aina tawradi khangani ba ko ko da se aigi ma khone khangani ba duna mangon to hondoi na ba jengsi prank success oigedra ina aduna phone ji mai phone nateba tawdoi se khoi lekai gi ini si magi phone wang ha wai na magi phone dei tawdoi ne bako ado prank call se kamai tawdoi no abada adum akhoi da se comment ko hare po yawe akhoi da se pami kholi sum hare po dum jawba chinau sing jawe bako adu saraga akhoi da se nungsi pami na dum pe ke hajalan ge bako hare kholaga magi mong du jing se ba ma che kai kai na hare pa khumak pa do jing se ba khanga ba ado ga di mayam kano se tawrage call to ba hawrage bako call tawraga akhoi da se akhoi da phabra haidi huran phaba ngambra natraga na adum Haza Brazing Seba Cockmood, my one jinx. Tell me, I'm Queen Man, because you must take off Maconje Pa, hello, doing about Duga, mobile the soup, can talk a PC piece in a Kupsan Gaboka. Ado Kuzila Sebora Comban, Mapan, Quaracta Famini Boka, Sena Hango, Coltorasina, Jengse. Tato này cầu rồi này. Tato cầu gì xì đấy. Quái pha tato này đầu đấy lùi đấy. Hello, hay là anh cũng đi. Vậy nung ngày tôi thấy nó nạc co. Ai mà. Nung ngày tôi đi khăng gì nè bạn một con đồ phá. Sinh ra mình em mới tôi không ra. Ye, halat pot po ko. Nah, di sini aku nulakan. Apa kalauan? Ini kita ya saya sendiri. The person you are calling is not answering. Thaba kalau ya ba khoi da se khamra sana kuji ngasi sana kuji pi bagi ja thaba kalau bone ba to Thaman ni ta rồi nang Hello. Hello. Ana si anu kuman ge da do na tro. Hai, warin to sunai da rai ni. Ai ko na ge da sang dro je. Tabadara kalli hai. Ai am ta masak khna ge ta do. Mano. Sa kangna jaga hayo to na. Dai dum noi gi cái nói riêng của nhà bà YouTube riêng đã đây nhau dây và đứa nó không nghe cái đâu giờ đây nè Cái bác đã đi mua một tủ ấy nhau gì ngao này chỉ nên là ngao thì rồi train ngon là ngao đi rồi nãy khi nào nó tủ đua ngao đi bà nó ngao thì ngao đi qua đâyนี่นะนะที่งานพี่ผมมาคงได้มันngaoพี่đi qua đây ngao bao mày làm đi mà được tụi cho mà nhiều thi là ngao mà được tụi nó thì đã không đâu ấy lấy phẩm với cô này là kia đã không đâu bây giờ cả trụ nó phải sẽ cái mà mồ thì khẳng định tôi nói xin là xong chân đi rồi
ꯆꯦꯅꯦꯜꯗꯕꯨꯗꯤ ꯆꯪꯉꯤ ꯑꯗꯨꯗꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯈꯪꯅꯅꯤꯡꯕ ꯇꯧꯔꯛꯏꯕ ꯅꯪ ꯂꯩꯁꯥꯕꯤꯔ ꯃꯧꯔꯥ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯑꯗ ꯆꯦꯅꯦꯜꯗꯣ ꯌꯦꯡꯉꯗꯤ ꯈꯪꯐꯝ ꯊꯣꯛꯇꯕ꯭ꯔꯕ ꯑꯩ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯑꯩ ꯑꯅꯤ ꯀꯨꯝꯍꯟꯗꯣ ꯑꯩ ꯅꯨꯄꯤꯅꯦꯕ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨ ꯈꯪꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯏꯁꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯈꯪꯅ ꯊꯤ ꯅꯦꯠꯂꯒꯦ ꯍꯥꯏꯔꯣ ꯅꯪꯁꯨ ꯀꯩꯅꯣꯅꯦ ꯃꯤ ꯍꯧꯖꯤꯛꯀꯥꯟꯗ ꯑꯅꯤ ꯂꯩꯕ ꯃꯌꯥꯝ ꯂꯩꯅꯩ ꯁꯤꯒꯤꯅ ꯑꯅꯤ ꯂꯩꯕꯁꯤꯡꯗꯣ ꯅꯪ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕ ꯃꯌꯥꯝꯗꯣ ꯎꯕꯗ ꯑꯅꯤꯒ ꯂꯣꯟꯖꯅꯤꯡꯗ꯭ꯔꯦ ꯏꯕꯦꯝꯃꯣ ꯗꯥꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯂꯣꯏ ꯇꯥꯒꯦꯅ ꯂꯧꯈꯠꯐꯝꯒꯨꯝꯕ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯗꯣ ꯑꯩ ꯉꯥꯡꯉꯩꯁꯦ ꯀꯩꯅꯣꯗꯤ ꯂꯩꯇ꯭ꯔꯣ ꯅꯣꯏ ꯏꯆꯦ ꯂꯩꯇ꯭ꯔꯣ ꯈꯪꯗꯦꯅꯦ ꯃꯥꯕꯨ ꯂꯩꯔꯝꯅꯤ ꯏꯃꯨꯡꯗ ꯃꯥꯁꯦ ꯀꯥꯏꯗꯅꯣ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯈꯣꯡꯅꯦ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯁꯨ ꯊꯕꯛ ꯀꯜꯂꯦ ꯑꯩ ꯁꯪꯒꯣꯏꯗꯅꯦꯕ ꯁꯨꯔꯤꯁꯦ ꯑꯩꯕꯨꯗꯤ ꯂꯥꯟꯅꯗꯤ ꯈꯟꯒꯅꯣꯕ ꯍꯥ ꯂꯥꯟꯅꯕꯨꯗꯤ ꯈꯟꯒꯅꯣꯕ ꯑꯩ ꯌꯥꯝ ꯋꯥꯅ ꯅꯝꯕꯔꯗ ꯊꯤꯔꯒ ꯇꯧꯖꯔꯛꯏꯅꯤ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯝꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯗ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯣ ꯑꯩꯅ ꯗꯥ ꯅꯨꯡꯁꯤꯕꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯦꯅꯦꯜꯗꯣ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔ ꯅꯨꯡꯁꯤꯕꯤꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯕ ꯌꯥꯏ ꯑꯗꯣ ꯅꯨꯡꯁꯤꯕꯁꯦ ꯃꯈꯜ ꯌꯥꯝꯃꯤꯗꯅ ꯆꯦꯅꯦꯜꯗꯨꯒ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯂꯩꯔꯦ ꯆꯦꯅꯦꯜ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯅꯠꯇꯕ ꯅꯨꯡꯁꯤꯕꯗꯨꯅꯤ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏꯗ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯅꯝꯊꯥꯛ ꯅꯝꯍꯦꯛ ꯇꯧꯕꯁꯨ ꯄꯥꯝꯗꯦ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯈꯪꯉꯝꯒꯅꯤꯅ ꯑꯩꯈꯣꯏꯅꯤ ꯀꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯑꯗꯣ ꯑꯗꯣ ꯑꯩ ꯂꯥꯛꯇ꯭ꯔꯁꯨ ꯁꯥꯏꯠꯇ ꯑꯗꯨꯝ ꯐꯣꯟꯗ ꯉꯥꯡꯅꯁꯤꯅ ꯃꯇꯝ ꯂꯩꯔꯦ ꯅꯪꯒꯤꯗꯣ ꯅꯠꯇꯦꯗ ꯃꯇꯝ ꯂꯦꯜꯂꯛꯇꯣꯏꯗꯤ ꯊꯕꯛ ꯌꯥꯝ ꯀꯜꯂꯦꯕ ꯀꯥꯏ ꯋꯥꯏꯗꯩꯅꯣ ꯇꯧꯔꯛꯏꯁꯦ ꯑꯩ ꯀꯁꯥꯔꯗꯩꯅꯤ ꯀꯁꯥꯔꯗꯣ ꯀꯁꯥꯔ ꯀꯥꯏ ꯋꯥꯏꯗꯩꯅꯣꯕ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯋꯥꯅ ꯅꯝꯕꯔ ꯊꯤꯔꯒ ꯇꯧꯖꯔꯛꯄꯁꯤꯗ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯅ ꯀꯔꯤ ꯂꯩꯕ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯏꯔꯛꯄꯅ ꯀꯔꯤ ꯂꯩꯕ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯗꯥ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯩꯗꯤ ꯃꯔꯛ ꯃꯔꯛꯇ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯌꯥꯕ꯭ꯔꯣ ꯃꯔꯛ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯁꯦ ꯆꯨꯝꯅ ꯁꯥꯕꯗꯤ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯃꯤ ꯇꯜꯂꯦꯕ ꯅꯨꯄꯤ ꯑꯉꯥꯡꯒ ꯆꯒꯠ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄ ꯑꯃꯁꯨ ꯌꯥꯝ ꯂꯦꯝꯖꯕꯩ ꯋꯥꯅꯤꯅꯦ ꯁꯇꯤ ꯁꯥꯕꯇ꯭ꯔꯥ ꯍꯥꯏꯗꯨꯔꯣ ꯅꯪꯕꯨ ꯁꯇꯤ ꯁꯥꯕꯇ꯭ꯔꯥ ꯍꯥꯏꯒꯦꯔꯥ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯑꯩꯗꯤ ꯑꯩ ꯅꯨꯄꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯝ ꯉꯥꯎꯖꯔꯤꯅꯦ ꯅꯪ ꯅꯨꯄꯤꯗꯨꯒ ꯀꯩꯅꯣ ꯉꯥꯎꯅ ꯂꯧꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯀꯥꯔꯟ ꯇꯥꯁꯜꯂꯛꯏꯁꯤꯅ ꯑꯃꯨꯛ ꯅꯪ ꯅꯨꯄꯤ ꯁꯛꯇꯥꯗꯨꯒꯁꯨ ꯉꯥꯎꯖꯔꯤꯕꯣꯔꯦ ꯅꯣꯏꯒꯤ ꯅꯃꯤꯠꯇꯨꯒ ꯁꯛꯇꯥ ꯑꯣꯏꯔꯝꯕꯗ ꯑꯩ ꯃꯤꯠꯇꯗꯤ ꯑꯗꯣ ꯀꯩꯅꯣꯒꯨꯝꯕꯅꯤ ꯅꯪ ꯑꯩꯒ ꯎꯔꯗꯤꯅꯦ ꯄꯨꯡꯉꯥꯎ ꯉꯥꯎꯗꯣꯔꯤꯅꯤ ꯅꯪ ꯅꯨꯄꯤꯒ ꯀꯥꯎꯈꯤꯗꯣꯔꯤꯅꯤ ꯎꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯑꯁ ꯇꯜꯂꯤꯗ ꯑꯩ ꯄꯩꯁꯥꯗ ꯉꯥꯎꯏ ꯅꯨꯄꯤ ꯉꯥꯎꯗꯦ ꯑꯩ ꯄꯩꯁꯥ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛ ꯑꯩ ꯄꯩꯁꯥꯁꯨ ꯌꯥꯝ ꯄꯥꯏꯌꯦ ꯅꯃꯥ ꯅꯄꯥꯒꯤ ꯄꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯄꯥꯏꯕ ꯅꯪ ꯏꯁ ꯑꯩꯁꯨ ꯆꯥꯎꯅ ꯊꯕꯛꯀ ꯇꯧꯈ꯭ꯔ ꯌꯥꯅꯤ ꯑꯆꯧꯕ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯝꯗ ꯂꯩꯔꯨꯔꯣ ꯐꯪꯗ ꯇꯧꯔꯤꯅꯦꯕ ꯑꯩꯒ ꯃꯣꯠ ꯏꯆꯥ ꯆꯥꯟꯅꯗꯦ ꯑꯩ ꯃꯑꯣꯡ ꯃꯇꯧꯕꯨꯗꯤ ꯆꯥꯟꯅꯕꯗꯨꯗꯨꯅꯅꯤ ꯑꯩ ꯃꯑꯣꯡ ꯃꯇꯧ ꯎꯔ ꯈꯪꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯤ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦꯕ ꯌꯥꯝꯅ ꯐ꯭ꯔꯤꯗ ꯂꯩꯕ ꯀꯥꯡꯒ ꯇꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯣꯏꯅ ꯃꯔꯣꯟ ꯑꯃ ꯀꯅꯥꯅꯣ ꯀꯗꯥꯏꯗꯩꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯊꯕꯛ ꯀꯟꯕꯁꯤꯗ ꯃꯊꯥꯒ ꯁꯥꯟꯕꯤꯔꯛꯑꯅꯨ ꯃꯐꯝ ꯍꯥꯏꯔꯗꯤ ꯌꯥꯔꯛꯀꯗ꯭ꯔꯣ
ꯃꯐꯝꯗꯣ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕꯩꯗꯤ ꯃꯐꯝꯗꯨꯗꯤ ꯈꯪꯅꯤꯡꯉꯤꯗꯅ ꯀꯥꯏꯋꯥꯏꯗ ꯇꯧꯔꯛꯏꯅꯣ ꯍꯥꯏꯗꯅ ꯍꯥꯟꯅ ꯐꯖꯅ ꯋꯥꯔꯤ ꯁꯨꯅꯈꯤꯁꯤ ꯑꯗꯨ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯅꯪ ꯑꯩ ꯆꯦꯅꯦꯜꯗꯣ ꯃꯨꯟꯅꯗꯤ ꯌꯦꯡꯕ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯦ ꯌꯦꯡꯉꯦ ꯑꯥ ꯑꯩꯈꯣꯏ ꯑꯅꯤ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯩ ꯀꯃꯥꯏꯅ ꯂꯨꯅ ꯆꯥꯟꯅ ꯂꯩꯃꯤꯟꯅꯩ ꯑꯗꯨꯗꯤ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯎꯖꯔꯦ ꯑꯗꯨ ꯎꯅ ꯑꯃꯨꯛ ꯐꯨꯖꯜꯂꯛꯏꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯑꯃꯨꯛ ꯀꯥꯔꯟꯗ ꯀꯥꯔꯛꯇ ꯆꯠꯄ ꯌꯥꯕ꯭ꯔꯥꯁꯨ ꯌꯦꯡꯅꯤꯡꯉꯤ ꯆꯠꯅꯤꯡꯕ꯭ꯔꯥ ꯌꯥꯝꯅ ꯂꯩꯕꯅꯦ ꯑꯩꯉꯣꯟꯗꯩꯅ ꯐꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯕꯅꯤ ꯀꯅꯥꯅꯣꯝꯗ ꯐꯨꯖꯜꯂꯨꯔ ꯆꯠꯄꯨꯔꯣ ꯀꯅꯥꯅꯣꯝꯗ ꯑꯩꯉꯣꯟꯗꯗꯤ ꯆꯠꯄꯤꯔꯛꯑꯅꯨ ꯗꯥ ꯃꯥꯟꯕ ꯑꯐꯕ ꯑꯝꯇꯪ ꯊꯤꯔ ꯄꯤꯔꯧꯅ ꯑꯩꯉꯣꯟꯗ ꯉꯥꯏꯈꯣ ꯄꯥꯟꯖꯤ ꯑꯝꯇ ꯌꯦꯡꯒꯦ ꯄꯥꯟꯖꯤ ꯌꯦꯡꯉ ꯀꯩꯗꯧꯗꯣꯏꯕ ꯑꯩ ꯉꯁꯤꯁꯦ ꯀꯔꯤ ꯔꯥꯁꯤꯐꯣꯜꯗ ꯀꯔꯤ ꯏꯒꯦ ꯌꯦꯡꯒꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯥꯏꯅꯤꯔꯣ ꯀꯅꯥꯅꯣ ꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯇꯧꯔꯛꯏꯁꯦ ꯑꯁꯦꯡꯕꯅꯦ ꯌꯥꯝ ꯋꯥ ꯐꯪꯈ꯭ꯔꯕꯅꯦ ꯅꯝꯕꯔꯁꯦ ꯀꯥꯏ ꯀꯥꯏꯗꯅꯣ ꯊꯤꯔꯒ ꯅꯪꯁꯦ ꯃꯤꯒꯤ ꯅꯨꯄꯥꯒꯤ ꯅꯝꯕꯔ ꯄꯨꯊꯤ ꯊꯤ ꯂꯩꯕ ꯃꯤ ꯃꯥꯜꯂꯦ ꯅꯠꯇꯦ ꯗꯥꯏ ꯅꯝꯕꯔꯗꯅꯦ ꯑꯩꯅ ꯊꯤꯔꯤꯁꯦ ꯉꯁꯥꯏ ꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯑꯗꯣ ꯅꯪ ꯀꯩ ꯍꯥꯏꯔꯤꯒꯦ ꯑꯩ ꯍꯥꯏꯒꯗꯕ ꯍꯥꯏꯕꯅꯦ ꯑꯩꯗꯤꯅꯦ ꯁꯨꯡꯆꯥ ꯌꯥꯔꯔꯣꯏ ꯎꯏꯃꯥ ꯏꯀꯥꯏꯌꯦ ꯑꯩꯗꯤ ꯁꯨꯡꯆꯥ ꯌꯥꯔꯔꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗꯣ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯀꯩꯅꯣ ꯇꯧꯗꯨꯅ ꯀꯩꯅꯣꯅꯦ ꯗꯥꯅꯕꯨ ꯌꯥꯔꯗꯤꯅꯦ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯅꯦ ꯑꯩꯅ ꯄꯨꯊꯣꯛꯇꯣꯏꯁꯦ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛꯇꯅꯤ ꯊꯥꯔꯤꯕ ꯂꯤꯡꯀꯁꯦ ꯑꯣ ꯑꯩꯅ ꯌꯥꯔꯗꯤ ꯑꯇꯩꯁꯨ ꯊꯥꯗꯣꯏꯕ ꯑꯇꯩꯁꯨ ꯊꯥꯗꯣꯏꯕ ꯅꯪ 10K ꯀꯩꯅꯣꯅꯦ ꯅꯪ ꯃꯤꯂꯤꯌꯟꯒꯗꯣ ꯏꯔꯥꯏ ꯂꯥꯏꯖꯍꯟꯒꯦ ꯈꯜꯂꯤꯅꯦ ꯑꯩꯅ ꯃꯤꯂꯤꯌꯟ ꯌꯧꯗꯣꯏ ꯑꯅꯤ ꯂꯣꯟꯗꯣꯏꯔꯣꯏ ꯅꯨꯄꯥ ꯑꯐꯕꯝꯅ ꯌꯦꯡꯉꯒꯅꯦ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯅ ꯅꯣꯏꯅ ꯁꯨꯝ ꯁꯥꯟꯅꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣꯕ ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯊꯤꯕ ꯃꯤꯗ ꯀꯩꯅꯣ ꯋꯥꯔꯤ ꯁꯨꯅ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯅꯦ ꯋꯥꯔꯤ ꯁꯥꯕ ꯌꯥꯏ ꯆꯨꯝꯅ ꯁꯥꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯗ ꯀꯥꯔꯟ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯀꯩ ꯀꯥꯔꯟꯅꯣꯗ ꯅꯪꯕ ꯀꯥꯏꯅ ꯋꯥꯔꯤ ꯁꯨꯅꯕꯕꯨ ꯀꯥꯔꯜꯂꯅꯤ ꯅꯪꯗꯤ ꯆꯨꯝꯅ ꯁꯥꯔꯛꯄ꯭ꯔꯥ ꯑꯗꯨ ꯄꯥꯝꯃꯤꯒ ꯈꯣꯠꯂꯤꯒ ꯑꯗꯨ ꯇꯧꯔꯛꯏꯗꯨꯗꯤ ꯀꯩꯅꯣ ꯀꯔꯤ ꯄꯥꯝꯖꯔꯤꯅꯤꯅ ꯅꯪꯉꯣꯟꯗ ꯂꯥꯛꯅ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯄꯥꯝꯖꯕꯩ ꯋꯥꯅꯤ ꯅꯪ ꯁꯒꯣꯜꯗ ꯃꯔꯨꯒ ꯆꯥꯔꯨꯔꯕ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯒꯟꯖꯥꯒ ꯊꯛꯎꯔꯕ ꯀꯩꯅꯣꯅꯦ ꯑꯩꯁꯤꯕꯨ ꯄꯥꯝꯃꯤ ꯍꯥꯏꯔꯨꯕꯒꯤ ꯑꯩꯕꯨ ꯅꯠꯇꯦ ꯅꯨꯄꯤ ꯂꯩ ꯈꯪꯕ ꯅꯨꯄꯥꯗ ꯈꯥꯏꯔꯛꯏꯗꯨꯕꯨ ꯅꯪꯕꯨ ꯒꯟꯖꯥ ꯊꯛꯎꯔꯕ ꯑꯩꯕꯨ ꯇꯥꯟꯗ ꯁꯒꯣꯜꯗ ꯃꯔꯨꯒ ꯆꯥꯔꯨꯔꯕ ꯅꯪꯕꯨ ꯑꯩ ꯏꯀꯥꯏꯔꯛꯑꯦꯕ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯑꯁꯥ ꯆꯥꯎꯅ ꯇꯧꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯅꯠꯇꯦ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯕꯗ ꯏꯀꯥꯏꯗ꯭ꯔꯒ ꯅꯨꯄꯥꯅ ꯈꯨꯝꯃꯛꯄꯗ ꯊꯤꯅ ꯆꯩꯔꯛꯄꯗꯨꯅ ꯏꯀꯥꯏꯕ ꯑꯗꯨ ꯏꯀꯥꯏꯖꯩꯗꯅ ꯑꯩ ꯁꯤꯗ ꯃꯥ ꯑꯃꯗꯤ ꯄꯥꯜꯂꯤ ꯀꯧꯕꯅꯤꯅ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗ ꯂꯩꯒꯦꯅ ꯍꯥꯏꯕ ꯉꯝꯃꯅꯤꯕꯅꯦ ꯑꯁ ꯌꯥꯝ ꯏꯀꯥꯏꯔꯦꯗ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯀꯅꯥꯝꯇ ꯍꯥꯏꯖꯗ꯭ꯔꯤꯕꯅꯤ ꯅꯪꯉꯣꯟꯗ ꯑꯍꯥꯟꯕ ꯍꯥꯏꯖꯔꯨꯔꯤꯅꯤ ꯄꯥꯝꯃꯟꯈꯤꯗꯅ ꯅꯪꯅ ꯑꯃꯨꯛ ꯇꯧꯗꯨꯕ ꯅꯋꯥ ꯂꯩꯅꯤꯡꯉꯗꯤ ꯗꯤꯟꯅ ꯐꯐꯝ ꯌꯦꯡꯉ ꯆꯦꯟꯈ꯭ꯔꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯅꯅꯦ ꯄꯥꯈꯪ ꯐꯖꯕ ꯑꯃ ꯀꯩꯅꯣ ꯇꯧꯔꯣ ꯃꯧ ꯑꯣꯏꯔꯒꯅꯅꯦ ꯀꯥꯏꯗ꯭ꯔꯣꯝ ꯀꯅꯥꯅꯣ ꯑꯖꯥꯕ ꯑꯝꯗ ꯂꯩꯔꯨꯔꯣ ꯆꯣ ꯑꯗꯨ ꯍꯌꯦꯡ ꯆꯦꯜꯂꯁꯤꯅ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯁꯤ ꯍꯥꯏꯔ ꯑꯗꯨꯝ ꯂꯩꯁꯜꯂꯛꯏꯅꯦ ꯆꯦꯜꯂꯁꯤꯒ ꯌꯥꯝ ꯂꯥꯏꯕꯩ ꯇꯥꯏꯞꯇ ꯑꯅꯤ ꯂꯣꯟꯕꯗꯒꯤꯅꯦ ꯕꯣꯔꯥ ꯄꯥꯏꯅ ꯅꯨꯡ ꯀꯨꯟꯅꯗꯣꯔꯦ ꯑꯩꯗꯤ ꯂꯩꯕꯤꯌꯨꯀ ꯍꯥꯏꯖꯔꯣꯏꯑꯕ ꯑꯩ ꯑꯗꯨꯝ ꯂꯩꯖꯒꯦ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯐꯪꯉꯗꯤ ꯅꯥꯇꯣꯟ ꯃꯈꯥꯒꯤ ꯃꯈꯨꯟ ꯃꯆꯥꯗꯣ ꯃꯦꯟꯅꯕꯅꯦ ꯑꯩꯈꯣꯏ ꯃꯔꯤꯈꯛꯁꯤꯐꯧꯗꯅꯦ ꯌꯥꯝ ꯋꯥ ꯄꯨꯖꯔꯤꯖꯥꯅꯤ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯜꯂ ꯆꯠꯈ꯭ꯔꯣ ꯑꯁ ꯀꯅꯥꯅꯣ ꯊꯝꯃꯣꯗ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯍꯦ ꯑꯩ ꯉꯝꯃꯣꯏꯌꯦꯗ ꯅꯪ ꯅꯠꯇꯅ ꯑꯩ ꯑꯇꯣꯞꯄꯗ ꯆꯠꯂꯔꯣꯏꯒꯦ ꯈꯟꯈ꯭ꯔꯦ ꯁꯥꯟꯅꯔꯛꯄ ꯃꯥꯜꯂꯤꯗ ꯀꯅꯥꯅꯣ
ꯍꯥꯏꯗꯣ ꯅꯠꯇꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯒ ꯑꯩꯕꯨ ꯑꯣꯛꯀꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯅꯪ ꯑꯩꯈꯣꯏ ꯅꯨꯄꯤ ꯎꯗꯕ ꯅꯪ ꯉꯍꯥꯛ ꯃꯃꯥꯡꯗ ꯌꯦꯡꯉꯣ ꯅꯪꯅ ꯑꯩ ꯋꯥꯔꯤ ꯁꯨꯅꯅꯤꯡꯗ꯭ꯔꯒꯕꯨ ꯅꯪꯒꯤ ꯗꯣꯡ ꯗꯣꯡꯁꯦ ꯃꯌꯥꯝ ꯇꯣꯛꯇꯅ ꯑꯩꯒ ꯁꯨꯅꯔꯤꯁꯦ ꯎꯗ꯭ꯔꯣ ꯋꯥꯔꯤ ꯁꯥꯕꯗꯣ ꯇꯣꯇꯣ ꯆꯩꯕꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯝꯗ ꯃꯤ ꯁꯅꯥ ꯈꯨꯖꯤꯅꯤ ꯁꯨꯔꯤꯁꯦ ꯋꯥꯔꯤ ꯁꯥꯕ ꯁꯨꯔꯗꯤ ꯁꯣꯝꯗ ꯇꯠꯂꯗꯤ ꯅꯪ ꯁꯥꯕꯤꯗꯣꯏꯔꯥ ꯏ ꯌꯣꯟꯗ ꯋꯥꯔꯤ ꯅꯨꯡꯊꯤꯟ ꯃꯊꯥ ꯁꯥ ꯂꯩꯔꯤꯉꯩꯁꯦ ꯅꯪꯅ ꯑꯃꯨꯛ ꯌꯣꯟꯗ ꯐꯔꯦ ꯑꯗꯨꯒ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯣꯜꯁꯦ ꯊꯝꯃꯒꯦꯕꯀꯣ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯗꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪ ꯑꯇꯩ ꯂꯥꯏꯔꯤ ꯅꯪ ꯀꯥꯏꯗꯩꯅ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯅꯪ ꯗꯥꯅ ꯖꯥꯔꯛꯑꯒꯅꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯅꯪꯁꯦ ꯀꯩꯅꯣ ꯖꯥꯗꯗꯤ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯖꯥꯁꯨ ꯖꯥꯍꯧꯗꯕ ꯈꯨꯟꯁꯨ ꯍꯥꯏꯗꯣꯛꯈꯤ ꯈꯨꯟꯗꯨꯇ ꯍꯥꯏꯔꯛꯎꯅꯦ ꯑꯝꯇ ꯇꯥꯒꯦꯕ ꯀꯔꯤ ꯈꯨꯟꯗ ꯀꯁꯥ ꯀꯥꯏꯋꯥꯏꯗꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯕ ꯅꯪ ꯑꯝꯇ ꯌꯥꯔꯛꯑꯣꯕ ꯅꯪ ꯑꯝꯇ ꯌꯥꯔꯛꯑꯣ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ ꯍꯥ ꯅꯪꯒ ꯌꯥꯔꯛꯑꯣꯕ ꯌꯥꯕꯗꯨꯗꯤ ꯏꯕꯦꯝꯃ ꯍꯟꯗꯛ ꯃꯄꯣꯛꯁꯦ ꯅꯠꯇꯦ ꯃꯄꯣꯛ 10ꯗꯁꯨ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯑꯗꯣ ꯃꯐꯝꯗꯨꯗ ꯇꯠꯅꯕ ꯍꯥꯏꯔꯝꯃꯨ ꯅꯪ ꯅꯥꯏꯗꯣꯟ ꯂꯣꯝꯗꯩꯔꯥ ꯇꯥꯖꯗ꯭ꯔꯤꯌꯦ ꯀꯩ ꯈꯨꯟꯅꯣ ꯅꯥꯏꯗꯣꯟ ꯇꯥꯗ꯭ꯔꯤ ꯇꯥꯗ꯭ꯔꯤꯅꯦ ꯆꯦꯡꯕꯤꯜꯗꯩꯔꯥ ꯅꯠꯇꯦꯗ ꯅꯪ ꯃꯑꯣꯡ ꯉꯥꯡꯉꯗꯅ ꯀꯁꯥꯔꯒꯤꯅꯦ ꯍꯥꯏꯗꯤ ꯑꯦꯂꯀꯥꯗꯤ ꯑꯣꯏꯔꯦ ꯀꯁꯥꯔꯁꯦ ꯀꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯔꯛꯑꯣꯕ ꯗꯥꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯡꯗꯣ ꯅꯪꯒ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯤꯒ ꯂꯩꯕ ꯖꯥꯠꯂꯣ ꯑꯣ ꯅꯥꯏꯗꯣꯗꯤꯅꯦ ꯏꯃꯥꯅ ꯄꯣꯛꯉꯩꯗꯒꯤꯅꯦ ꯆꯠꯇ꯭ꯔꯤ ꯁꯨꯝ ꯃꯃꯤꯡ ꯇꯥꯕꯅꯦ ꯅꯪꯒꯤ ꯃꯑꯣꯡꯗꯨꯅꯦ ꯅꯥꯏꯗꯣ ꯂꯣꯝꯗꯒꯤ ꯍꯩꯖꯤꯜꯂꯛꯀꯗꯕꯒ ꯃꯥꯟꯕ ꯅꯥꯏꯗꯣ ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯌꯥꯝ ꯃꯁꯛ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯗ ꯌꯥꯝ ꯉꯥꯎꯅꯕ꯭ꯔꯣ ꯅꯨꯄꯥ ꯉꯥꯎꯕ ꯉꯥꯎꯗꯕꯩꯗꯤ ꯅꯥꯏꯗꯣꯟꯒꯤ ꯃꯤ ꯇꯥꯔꯕꯨꯗꯤ ꯁꯥꯎꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯥꯏꯋꯥꯏꯗꯒꯤ ꯄꯥꯏꯁꯜꯂꯛꯏꯅꯣ ꯈꯪꯗꯦꯁꯤꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯐꯔꯦ ꯑꯗꯨꯒ ꯊꯝꯃꯒꯦ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯑꯃꯨꯛ ꯍꯥꯏꯔꯤꯅꯦ ꯏꯆꯦ ꯇꯥꯗ꯭ꯔꯣ ꯗꯥꯅ ꯉꯥꯡꯉꯤꯗꯣ ꯀꯧꯔꯤꯅꯤ ꯃꯥꯁꯨ ꯈꯨꯃꯛꯇꯦ ꯀꯥꯏꯗ ꯂꯩꯔꯤꯃꯣ ꯑꯝꯇ ꯇꯥꯍꯟꯒꯦ ꯇꯧꯔꯤꯃꯤꯅꯦ ꯅꯪ ꯋꯥꯔꯤ ꯇꯧꯔꯛꯏꯗꯣ ꯑꯝꯇ ꯀꯧꯅꯦ ꯋꯥ ꯁꯦꯡꯗꯣꯛꯅꯔꯒꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯇꯥꯕ꯭ꯔꯣ ꯑꯅꯨ ꯁꯤ ꯀꯥꯏ ꯆꯠꯂꯝꯃꯣ ꯑꯅꯨ ꯂꯥꯛꯑꯒ ꯅꯁꯝ ꯈꯔ ꯌꯥꯎꯔꯤꯗꯣ ꯂꯣꯏꯆꯒꯤꯅꯤ ꯅꯣꯏ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝꯅ ꯁꯥꯊꯤꯖꯥꯠꯅꯤꯅꯦ ꯐꯔꯗꯤ ꯌꯥꯝ ꯐꯕꯅꯤ ꯐꯠꯇ꯭ꯔꯗꯤꯕ ꯃꯥꯁꯨꯅꯦ ꯇꯧꯕꯅꯤ ꯈꯔ ꯂꯩꯕꯅꯤ ꯃꯆꯤꯟ ꯈꯔ ꯂꯩꯖꯕꯅꯤ ꯃꯤꯗ ꯄꯤꯛꯇꯛ ꯇꯧꯕꯅꯦꯕꯀꯣ ꯑꯗ ꯃꯆꯤꯟ ꯈꯔ ꯂꯩꯕꯅꯤ ꯐꯔꯦ ꯊꯝꯃꯒꯦ ꯑꯗꯨꯒ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯑꯩ ꯀꯣꯟꯅꯒ ꯇꯧꯔꯛꯀꯅꯨ ꯊꯕꯛ ꯀꯜꯂꯤ ꯀꯥꯏꯗꯅ ꯇꯧꯔꯤꯅ ꯃꯐꯝꯗ ꯍꯥꯏꯔꯝꯃꯣ ꯍꯥꯟꯅ ꯁꯤꯖꯈ꯭ꯔꯒꯦ ꯂꯧꯔꯛꯏ ꯑꯩ ꯈꯅꯥꯎꯁꯦ ꯑꯗꯨꯝ ꯇꯧꯈꯠꯂꯛꯏꯅꯦ ꯇꯧꯕꯁꯨ ꯌꯥꯗꯕ ꯈꯪꯕ ꯅꯪꯁꯦ ꯇꯨꯃꯤꯟꯅ ꯁꯥꯟꯅꯍꯟꯕꯁꯨ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯌꯥꯗꯕ ꯑꯩꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯏꯅꯦꯁꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯏꯅꯦꯁꯤꯒꯤ ꯐꯣꯟꯅꯦꯕ ꯏꯅꯦꯁꯤꯅ ꯇꯛꯏꯉꯣ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯑꯁꯤꯅꯗꯤꯀꯣ ꯍꯟꯗꯛ ꯄꯦꯡꯉꯦꯅ ꯍꯥꯏꯗꯣꯛꯑꯁꯤ ꯑꯩꯈꯣꯏ ꯗꯥꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯁꯥꯟꯅꯔꯛꯏꯅꯦꯅ ꯑꯩꯈꯣꯏꯅꯤꯅꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗꯤ ꯅꯪ ꯄꯥꯏꯈꯠꯄꯒ ꯁꯥꯟꯅꯔꯛꯏ ꯍꯥꯏꯅꯨ ꯈꯪꯉꯕ ꯃꯌꯥꯝ ꯍꯧꯔꯁꯤ ꯀꯝ ꯇꯧꯗꯣꯔꯕꯅꯤ ꯍꯜꯂꯣ 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 ꯗꯥ ꯀꯔꯤ ꯈꯜꯂꯤꯒꯦꯅ ꯗꯦꯃꯅ ꯃꯥꯏꯕ ꯐꯖꯅ ꯇꯥꯅꯣ ꯑꯁꯦꯡꯕ ꯅꯪ ꯅꯀꯣꯛꯇ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯗꯥꯛꯇꯔ ꯌꯦꯡꯉ ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯒ ꯅꯪꯅ ꯃꯥꯏꯕ ꯇꯥꯅꯧ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯇꯣꯞꯄꯗ ꯇꯧ ꯍꯥꯏꯖꯤꯜꯂꯨꯔꯣ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯟꯕꯤꯔꯅꯨ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯏꯆꯦ ꯅꯨꯡꯁꯤꯖꯕꯩ ꯋꯥꯅꯤꯅꯦ ꯁꯦꯡꯕ ꯍꯥꯏꯕꯨ ꯆꯨꯝꯅꯒꯤ ꯈꯨꯠꯁꯦꯡ ꯍꯥꯏꯗꯤ ꯆꯦꯡꯉꯁꯦ ꯑꯩ ꯀꯥꯔꯟ ꯇꯨꯔꯟꯒꯗꯤ ꯇꯧꯖꯔꯣꯏ
ꯑꯗꯨꯅ ꯂꯧ ꯀꯥꯟꯗ ꯑꯩꯅ ꯃꯉꯣꯟꯗ ꯂꯧ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯗꯤ ꯗꯣꯅꯤ ꯀꯥꯏꯔ ꯂꯧꯕꯤꯕ ꯌꯥ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝꯅꯤ ꯁꯤꯅꯤ ꯑꯆꯨꯝꯕꯗ ꯍꯥꯏꯔ ꯂꯧꯔꯤꯅꯤ ꯑꯣ ꯀꯔꯟꯒ ꯇꯧꯖꯗꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯛꯏꯔꯥ ꯅꯪ ꯑꯩ ꯃꯈꯣꯟ ꯈꯪꯗ꯭ꯔꯣ ꯍꯥ ꯑꯩ ꯃꯈꯣꯟ ꯈꯪꯗ꯭ꯔꯣ ꯀꯩꯅꯣ ꯃꯈꯣꯟ ꯈꯪꯗ꯭ꯔꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯃꯈꯣꯟ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯑꯩ ꯃꯈꯣꯟ ꯈꯪꯗ꯭ꯔꯅꯦ ꯈꯪꯗꯦ ꯀꯅꯥꯅꯣ ꯑꯣꯏ ꯈꯪꯗ꯭ꯔꯅꯦ ꯅꯪ ꯑꯃꯒꯤꯒꯤ ꯁ꯭ꯋꯥꯏꯗꯁꯦ ꯇꯝꯃꯨ ꯀꯅꯥꯅꯣ ꯅꯪ ꯂꯩꯗꯣꯅ ꯇꯥꯇꯣꯟ ꯍꯜꯂꯣ ꯍꯣꯏ ꯑꯩꯅꯤꯅꯦ ꯀꯅꯥꯅꯣ ꯑꯩ ꯇꯥꯇꯣꯟ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯅꯦ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤꯗꯨ ꯃꯈꯣꯟ ꯇꯥ ꯑꯗꯨꯝ ꯂꯩꯔꯕ ꯔꯣꯕꯤꯂꯥꯔꯣ ꯈꯪꯕ꯭ꯔꯣ ꯅꯪ ꯑꯝꯇ ꯑꯩꯈꯣꯏ ꯁꯥꯟꯅꯔꯛꯏꯅꯤ ꯅꯪꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯛꯏꯅꯤꯅꯦ ꯏꯕꯦꯝꯃ ꯍꯟꯗꯛ ꯈꯨꯖꯤ ꯄꯤꯕꯤꯗ ꯄ꯭ꯔꯦꯡꯕꯨ ꯇꯧꯁꯜꯂꯛꯑꯦ ꯅꯣꯏ ꯆꯥꯔꯦ ꯑꯃꯗꯤ ꯈꯪꯉꯦ ꯅꯪ ꯐꯖꯅꯗꯤ ꯅꯪ ꯑꯅꯨꯅ ꯅꯨꯡꯁꯤꯖꯥꯠꯅꯤꯅꯦ ꯅꯠꯇꯦ ꯀꯅꯥꯏ ꯐꯣꯟꯅꯣꯁꯤꯅ ꯑꯃꯨꯛ ngasi ayukda nangga number lainadaba thibada ai nate makonano kamai semino kangi khangdro mandro khangge hajiti malaba ma ꯁꯦꯝꯍꯜꯂꯤꯅꯦ ꯑꯩꯅ ꯃꯈꯣꯟꯅ ꯁꯦꯝꯗꯣꯛꯑꯗꯤ ꯃꯥꯛꯁ ꯎꯞꯄꯦꯕ ꯃꯥꯛꯁ ꯎꯞꯄ ꯈꯣꯠꯂꯒ ꯑꯗꯒꯤ ꯇꯧꯔꯛꯏꯅꯦꯕ ꯑꯗꯣ ꯅꯪꯒꯤ ꯃꯑꯣꯡ ꯌꯦꯡꯊꯣꯛꯀꯦ ꯅꯪꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤꯅ ꯁꯨꯃꯥꯏ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯊꯣꯛ ꯀꯥꯏꯅ ꯇꯦꯁ ꯇꯧꯕ ꯋꯥꯅꯤꯗ ꯅꯪꯁꯦ ꯉꯁꯤ ꯑꯩꯅ ꯅꯪ ꯇꯦꯁꯇꯥꯔ ꯑꯣꯏꯅ ꯆꯠꯂꯨꯔꯤꯃꯤꯗꯨꯒ ꯌꯦꯡꯊꯣꯛꯄꯩ ꯋꯥꯅꯤ ꯅꯪꯁꯦ ꯈꯪꯉꯕ ꯇꯦꯁꯇꯥꯔꯗ ꯃꯩ ꯉꯥꯜꯂꯛꯑꯕꯣ ꯃꯩ ꯉꯥꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯪ ꯂꯥꯎꯔꯦ ꯐꯔꯦ ꯐꯔꯦ ꯊꯝꯃꯣ ꯅꯪ ꯀꯩꯀꯩ ꯅꯪ ꯉꯁꯥꯏꯗ ꯊꯥꯖꯔꯨꯔꯕꯣ ꯑꯃꯒꯤ ꯊꯥꯖꯔꯨꯔꯕ ꯀꯃꯥꯏꯅ ꯇꯧꯏ ꯊꯥꯔꯝꯃꯣꯏ ꯊꯥꯖꯔꯝꯃꯣꯏ ꯊꯥꯖꯕ ꯊꯥꯖꯗꯕꯗ ꯁꯥꯟꯅꯔꯛꯄꯗꯤ ꯃꯥꯟꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯍꯣꯏ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯖꯜꯂꯛꯑꯗꯤ ꯐꯔꯛ ꯇꯥꯏ ꯑꯩꯒꯤ ꯑꯀꯥꯕꯤꯗꯣ ꯇꯧꯔꯗꯤ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏꯕ ꯑꯩ ꯀꯥꯃꯤ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯑꯣꯏꯒꯤꯗꯧ ꯅꯪ ꯑꯝꯇ ꯊꯣꯛꯀꯅꯦ ꯑꯩꯅꯅꯦ ꯑꯁꯦꯡꯕ ꯅꯪ ꯅꯔꯥꯏꯕꯛ ꯐꯩ ꯅꯪꯅ ꯁꯥꯡꯗꯔꯝꯃꯗꯤ ꯐꯔꯦ ꯐꯔꯦ ꯚꯤꯗꯤꯑꯣ ꯑꯗꯨꯅ ꯁꯥꯡꯈ꯭ꯔꯦ ꯊꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯄ꯭ꯔꯦꯡ ꯇꯧꯁꯟꯅꯔꯒ ꯑꯩꯉꯣꯟꯗ ꯇꯦꯁ ꯇꯧꯔꯤꯃꯤꯅꯦ ꯇꯦꯁ ꯇꯧꯁꯤꯅꯦꯕ ꯅꯪꯁꯦ ꯌꯦꯡꯊꯣꯛꯄ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦꯅ बुझी बो बदला लो बदला अपना टाइम आएगा बाय बाय थमो कमरा आई लाक्रो बनी चाक थेंगे मुथलो मयाम अखोई दासे मासे खर खर थाजबा खर खर सु आइदी मीना सानरे इरासे मा खल्लाय खंगबा अदो ngasi test tawse अखोई दासे इना मा करम मखलगी मीनो एगोंदा कमाय खल्ली हाबदो जेंथे अदो मयाम कइगुंबा आइगी ngasi prank se नुवाई बि तारगदी मयामना अनौबा संबिदा पैसिना सिंगना लाइक शेयर सब्सक्राइब तबियो से हाइजरगा ngasi कोइददी टाटा बाय बाय